Image TV English-Singbo, Tangkwan Taramok Sabalina, Nasigi, Muru Pop Bizari. National Education Policy 2020 na Lak Padamaram Erga, Manipur University Hana Leramba Education Gay Ecosystem Asi Afaba Achowa Mayol Amada Propag Lagani Haina, Manipur University Vice Chancellor Professor and Lokendron of Hondokre. Cookie Melton Singi. Nongwena pan mudagi lay kiderba James Bond gi aroiba mathomangam pangthokre 5 days cultural holiday fish camp ngasidagi itham marang purel da haudokre loinana Somalia gi coast malakta cargo ship Mai Lila Norfolk hijack tokre hauzik mapungal pau lobirasi National Education Policy NEP 2020 na maram oirga lakatoriba sahi mari manga asida Manipur University ge hana leramba education ge ecosystem asi yamna fawa chowa mayol amada purukpa ngamlagani haina Manipur University ge Vice Chancellor Professor and Lokendra na phongdokre Kunja 2047 fawda India si develop oiba national ama oinaba Prime Minister Narendra Modi na thamliba mangla na si mangphau na ba honabada youth singna chowa daita logudabani Launaba Pandamda Manipur University Library Amasung Ek Bharat Shrestha Bharat Sale Manipur University Anina Sinduna Manipur University Library Conference Holder Pangthokiba Vikshit Bharat at Red of 2047 Usapki Thorum Aduga Mari Lenana Atoba Mitunglen Yuarul Pidaduna Professor Lokendrona Makata Duna Haikibada Haukiba Sahi Taram Asida India Hiram Kuding the Sakut Pagi Ahong Bakaya Purpangamle Loidana Lebak asigi economy sisu apaba maike da lakli mang hai NEP 2020 lakting ai mamang da lebak asida theoretical the based over makhalgi education system zanaramba sina mairoi singna mahi tambada makhoina tamjari ba subject adugi wangbada ahenba skill amasung knowledge tambagi khudong saba ningthina leramde adubu NEP 2020 lakpadagi theory amasung practical da yumpham oiduna student centric oiba makhalgi education system ama Lebak asida lakhiba sina hana leramba education system dagi hiram kayada transformation laklagani hairiba policy asai implement taunaba honabagi achauba matam ahuba matamda awaba masung khudongsa kaya thengrabasu lakadoriba sahi khar asigi matung dadi mahi saba ngamlagani haiba thajaba lei hainasu magna phongdokki India has in a very short period of time has achieved so tremendously in the last 10 years. University, all the stakeholders of the university, all the university fraternity have been consistently working very hard in order to regularize the teaching learning process, in order to put forward all the academic and the research activities in the university. Maduga Mari Lena Manipur University Library da Manipur University Publication Section Namasu Professor and Lokendrana Hangduk Klabamatungda Librarianship and Societal Development High Namingtonba CS Ibol Singana edit over Lyric Amasu Fonki Loina Manipur University Library contents of Print Journal September to December 2023 Volume 1 Amasung Volume 2 Su Fonki Thomadu role of youth for a developed India towards Viksit Bharat at rate 2047 Haiva Hiramda Symposium Amasu Pangtoki Symposium Aduda Manipur University Tongan Tonganba Maheroi Singna Saru Yaki Sarsampur District Ngarian Village Gi Chairman Rangjan Dun Kamina Kulladugi Chairman Orakpat Sahi Kuntrang Manga Subagi Thoram Ngasi Pangtokri Thoram Aduga Mari Lenana Chairman Asina Sahi Kuntrawa Kulgi Tabak Purakpagi Numbi Masu Makum Hangdoki Kangbai Subdivision Manungsan Leba Kul Asigi Miamna Natki Oiba Zagway Sai Utuna Thoram Adubu Mapung Pahanki Thoram Aduda Loktak Project Affected Hill Areas Ships Association Manipur Chairman PG Kamunai Pauna Atoiba Mitungland Oiki
Kadang banda kuki militants singna bom amadi nongway kapsinduna landarak pada nongway maru pan badagi laikhidraba like namang amdra laikhidraba James Bond ningom bam gi mathau mangam pangthokre laikhidraba thoba James Bond ningom bam haukiba December kuntrada kadang ban gi mathak thangba singsangda hana lumdur leramba khulai matik sana paiba kuki militants singna nongway madi bom sinaduna landarak pada nongway maru pan badagi like namang amdana mafam adumaktada laikhidabani Laikhidraba James Bond gi imung manung amadi JC ga Manipur gi Chief Minister Nongthobam Biren ga unaduna wari sanarba matung yanaba ma porukpadagi Janims ki mokta postmortem tawrba matung ngasi ayuk pung 10 rom tarakpada lamdam adom gi miyam ga loinana Janims ki mokta gi thawai yaudrba asi haksang lawkibani lamdam adom gi miyamna lambi gi nak yeta leptuna laikhidraba thaw James Bond ningombam gi mafamda awaba phongdokpa loinana leisu katuna ikai khumnaba utki Panbay James Bond Ningwambam Manipur Fongba Sanalipak Pau Segi Pau Yamo Batanatana Picnic Edegi Labak Miamgi Yaifana Tabak Thorum Kayada Mangjin Thana Selamba Misak Amasuni Atoba Sina like Hidabada Lamdam Asigi Menkapangam Roidaba Choba Ahobama Dumak Lehoragani Todok Asiga Mari Lenana like Hidraba James Bond Ningombamgi Apokpa Ningombam Rameshona Pondok Pada Isana Labak Asigi Namak Tawai Tabadi Sang Sargar Kavani Magna Mama Levaki Namak, Tawai Takar Basu, Mahakumba Mui, Lissing Kaya, Mama Levaki Namak, Sontroki Gani, Cookie Milton Singna, Sahin Nahin Saba, Mui Amagum Satrakliba, Lana say, Atumatamda, India Government Amadi, Manipulenga, Lucian View, Hosik Tokliba, Lana Sida, Singi, Mapam Singdana, Pre Taba, Tampaki Mapam Singdana, Kut Punduna, Sing Amadi, Tamgi Kenaba, Miang Yangliba, Simak Tabu Sona White Hinasu, Magna Fondoki. Central government amadi government haiba khoi irang sibut khatun ina batam na sadi wana kadai no mokhane sadi pore kadai no toilet puri brahman puri ai am pije de isa ji chagumba ai isa ji mama le bang siba aina ko to je ma na ya namnan chaki man chaki baba ma le ba ki haina Jumba Jackson to the government and some you find out. I come to get me on home. Nakalamurumda, Tondo Ugi Matanga, Lamsang Kendrick, MLS Rock Habum, Rajan High, Jasmine Ningwambam, Nomai Kapnavada, like Hidavanate, Cookie Milton Singna, Lona Saxilatuna, Kunakliba Mate Singda could Tarambadagi, Sivani, Tongasi, Pang, the Mina Toba, Tong Amani, Arunba, Lanjang Toduna, Ekoi Maseli Merakta. I Tanabagi Tabak Nakal Anigi, Marakta, the Honing de Hainesu, Mahagna, Fondoki. Nagi Nomai Kamna Bada, Palaga, Sivanate, I koi Maitai, Kulngaiba Balantiar Singna. I think the Lona cookies in a Salaga, Maitai, the attack or Manimasimak, quite the gay. I koi Linda Yaudava Masung, Aron Balanjang, the Sanga Pai, say, Masi, Matu Shonba, Adum, Mui Katana, Masi, the Honing de Nakalani Mata, Maitaigi, Balantiarnasu, Cookie, Balantiarnasu, Masi, the Honing de. I koi Aron Balanjang, Taudana, Koi Masin, Nimarata, Itanaba Masi, Hateana, Dilowi. I koi Sarkargi, Centrum Sung State Sarkar Nina, to Minalation Naraga, I community and you free the Tarakas Hongan by say, Masi Manipur Labor Praza, Kogiam, the Libak Tivani and I hack. Hygienic, although I coin a Kangada, Nan Makai might take a cookie, Kanaba Malame, Lantanaba Malame, the Bunga City, More the Labor Commando, the Bauda, Akalba attack Changela Kanda, Bharat Sarkaram Sum Manipur Sarkar, to Minalation by say, Masi Karamba, Arolba, agenda. I koi Centrum di State Sarkar gi Karamba Aron agenda lagi se Masi Manipur Praja Miyamgi Wahang ni aduna Masi Athuba Matamda Centrum Sung State Anigi Anina Tana Biraga Athuba Matamda solution Porona Bahonaba na Yamna Sungani Idana Hak Tamzaningi Adu Tuna solution Porohudar Targadi I koi Gilebak se Kari Yoga se koi Tambangam Dava Matamadu Yora. Mount Department 2-wheeler and 4-wheeler gi mechanized parking platform Sanaba Tarang Toriba Ima Kaitel Irabot Road High Bam Pamasida parking Saba Yaroi Karigumba Manipulengang Nami Haituna
namduna parking saba tarbadi Communist Party of India CPI na makhal makha kayagi akan bakhongjang sangsilagani haina Manipur State Council ki Secretariat member Laisram Sotin Kumana Haikre ngasi Irawat Wavan Complex Imphal da pangthokhiba paw infam amada wafam asi phongdokladuna Sotin Kumana Hai Imphal Smart City Limited na hojik mafam marida 2-wheeler amadi 4-wheeler gi mechanized parking platform sanaba thorang toriba mafam sing Nangapan near Kasturi Bridge Ima Kaitel Irabot Road Sajenthong Bridge amadi secure building note AOC haiba mafam mari asida parking sanaba thorang toriba asimak yamna phaba khongthang amani adubu Ima Kaitel Irabot Road asida sagadaba parking asina mafam asida hanadagi lejaklaba dukan sing amadi yum singda aduki matik awaba saitheng ama mayok nagadawriba asina maram oiduna mafam asida parking sagani haibasi CPI na yaba ngamloi matam sunaba thabak kaya torukpadi yamna phaba khongthangni adubu mafam asi hanadagi sinduna lerakpada natana Sunday numit khudingi mafam asida phiron kaya yonsinbana lambi asi chathok chasin tawbada awaba kaya thengnaduna lakli masida natana Imphal mayonda mi yamna sinsilakpa maramna phatta hudi kaya mafam chadan hundrokpa amadi lambi asigi nak yata masing tingam daba gari kaya khamjinba asina lambi asida chaliba miyam aduki matik awab oi haina su phondoke adubu haire pirei mari sigi manungda ekoi Irabot Road sokna Irabot Road ki saru uksuk thang saru koptalakada hogi mechanized rotary parking thangani haibo famse masi koi CPI ki makai jage akan ba objection tori haibo famse masi thamjage haibo ta masi PSP bilasi ko Universal Friendship Organization UFO gi miyeng makhada itham Moirang Purelda 5 days cultural holiday peace camp hodok pagaloinana nongpok pana tengol lakpa loisang hangdokre ngasi thormaduda PDA gi chairman Lorembam Ramesona ipato pakhang bayek pa firal singkhatladuna hodok khibagaloinana Bar Council of Manipur gi member KS Iboyama Battle High School gi founder T Somorjit Maitei Nasal gi founder amadi advisor T Premjit Maitei UFO की वाइस प्रेसिडेंट सना फरिहल ना मिथुन सिनोइना सरुक याखी थोंग मरी लेनना MLA रामेश्वर हाई अखोई मिपाल तांबगी महुत्ता इसा इसागी सेंथोक लंबी लेननबा होनबा यामना संगी लोइनना लेइबा अहांग लमसिंग असिदा पोथोक पुथोक नबा होनसि हाइना फोनोकी नसिगी थरम अदुदा UFO की जनरल सेक्रेटरी सिंह कमांडर सिंह UFO ईस्टर्न डिवीजन दा लेइबा हेडक्वार्टर ट्रानी थोगी मैतई लालोंग सिंह नोंपोक Maikeida Laiba Club Amadi Mera Pai Singna Saruk Yake. One day awareness program on forest and wildlife conservation come anti-poaching campaign Bishnupur Forest Division Sinduna Karang Island Laiba Laisil Pandon Lampak Tangasi Pangtokre Thoramadu Bishnupur District ke Honorary Wildlife Warden Kumam Jugeshwar Bishnupur Forest Division की Assistant Conservator of Forest Sukham Ratan Kumar Karang Island Development Organization की President Salam Kheda Green Brigade Tobul की Founder Member Ilangbam Premjit na अथवा मिथुंगन सिंह अमदे वांग सिंह ओइना सरुक याकी Awareness program asida lamlaki saw sek sing phaba chaba hat patolasi haina awareness people loinana thorongni saruk ama oina anti poaching campaign oina Loktak Park ki akoibada motor boat ta loudspeaker sin aduna campaign amasu honorary wildlife warden Kumam Jugeshona lamthaduna pangthoki thonga mari leinana Bishnupur Forest Division ki assistant conservator of forest S Ratan Kumar na phongdoki bada Loktak Park leiba nga electric current sin aduna phaba toklasi Loktak Park sakta ribo sexing hu thak laga hatpa toklasi hoji Loktak Park asi naribani Masidagi hena pibam solok lagadi lamgi seksu payak laroi nga su leibangam laroi Loktak pasu mangkini aikhoi su hingba lurakani aduna umang yokhat si Loktak kananaba thorang lokhat minasi haiki ka ebanina hojia koi layeng ibani sum chahi gudigi lising kunji sum yokta lising ani ama ani sum laagadi lising ani hum khataga ngaira gadi ICU yograni go aduna ICU yogdingi marak seida mayam punna wakhun taminarga kalhoraga akoi tung koi Kumbi
Central High School Relief Camp ta changrapam longduna leramba inmates singna tha sigi ahumda yaima Model Girls High School kumbida nauna hojin khaba matung ngasi kendra sigi MLA S Premchandrana Relief Camp asida laktuna inmates singi award pa kya yangsin khre yangsin khongsat asiga mari lenana MLA S Premchandrana phonok kibada inmates sing mafam amadagi mafam amada hongdokliba karigino haina miyamna khalamba yai adubu kumbi Central High School asi under class 10 thagadaba mairoi singi khallaga atopa mafam amada sip tawbani hayengi mairoi singi damta mirol gi damakta mapung phaba lamdam ama ohenbada education haibasi yamna maru oi inmate singnasu harau yabirapgi damak thagat sari relief camp da leiba class 10 thagadaba isa sing yaurgasu kumbi da leiba residential school da amadi Sandong Upper Primary School da class 10 thagadaba mairoi singi free da course da pre course of da like takpi tambiri maramaduna relief camp asida lariba inmates singi maraktagi mairoi sing yaurgadi school asida like tamhanbiu laibak asibu sakhonnaba honabada amadi lamdam asigi hojik oiriba film asi yamna thuna santi hanjilaknaba honabada ekhoi punna thorang lomina si haike magi matam goiba mai class tawdo si mafam do ngan chaadab number mo ga taw yadab dagi koi hojiki hana Central High School na koi tobong JP amadi tongal ba ai kendra ge madi Susampur ge madi Sero rom dagi madi More rom dagi siyauri mayam sing le mafam ase koi si yaima Girl High School sida koi sense tawjabni spread of warmth haina mingthonba campaign makhatana chathaboina ngarang the art of living Manipurna somung amadi sajiwa temporary shelters singda laiba angang samni mukta ningtham thagi ayingba thengnabada mateng oinaba ningtham phi sing yenthokre Prithvi pumbada maming lerba saknaraba spiritual leader Gurudev Sri Ravi Shankar gi NGO sina somungda laiba angang sani muk amasung sajiwada laiba angang sama marfu mukta sanaba size yenglaga Hudi sweater singsu yentoki Imphal East ki Deputy Commissioner Khumantem Daina Devi ISU SDO Surma Thiam amadi atai official singalonena saruk yaki thomadu da wa ngaladu Deputy Commissioner na shelter da laiba miyoi singda thengnari ba luraba phim asi positive oina khangba khanbaga loinana thengnana ba pautak piki amadi Selam thokpa yaba thabak sing paketuna matam lenaba khangan ki the art of living a campaign asibu thagatladuna DC na NGO asigi music da inmate singi wakhal haksang amadi punsiron ga mari leinana workshop singsu pakthok pinaba appeal tawki art of living center waza brahmachari diksona inmate singu wakhal haksang phana amadi luna nana leinaba khangan ki NGO asigi volunteer amadi program coordinator Rajak Rahman da the art of living Manipur chapter gi volunteer sing lanjin tuna relief camp sing da leiba miyoi singi awaba thengnabada angam mateng pangda honari haina panki akhanaba relief camp asida leiba angang kharada khaktang ningtham pige khallaga haukiba spread the warm thaiba campaign asi ngasidi miyamgi mateng na so project amuk oiraktuna tongan ba relief camp kun taruk amadi temporary shelter ani da leiba inmates singda blanket lissingama nupigi woolen shawl lissingama amasung angang singi oina hoodie sweater lissingama satruk yenthokpa ngamkhre haina phongdokhi amadi inmates singbu numit khudingi haksang sajel tawduna nungsi chana leminana basu mahana appeal tawki Lamdam masira sel thungi phibam khajita orbisu phagatnaba amadi amana amagi mateng panaduna himinabagi pandamda handak sahi 2024 sidasu Lamding Educated Welfare Association lewa Lamding Thawal district na sinduna club asigi sanglenda free gift free take ki service hauduna miyoi chama yankhai romna darka leiba sen inanaba firol khallaga launa khrei kanagumagi yumda sinadana leiba firol kaya lewa Lamding Thawal district ta lemna piraklaga darka leba mi singna amuk lahon khibani kanagumda yamna phariba sinadriba firol kat ki haribasu lewa lamdingi thongwa singna khongot palaksage haina lewa gi president gi serol amana phongdok pagal loinana kanagumda leiba ngamdaba firol kaya atopa mioi amada
Selan ilan kiba haibasi aikoi himinasi haibagi wakalone haibu wapamsu lewa lamdingi makedagi thamlakni. National Game Village Children Park Langolda PDA na nauna sariba quarter sing sangadringai inat liklamgi tingkhong laikhonggi maramda khangba khang hai singa tanar hana tikna tanar matungda sangaban hena phagani haina Game Village 91 Maitai Langol Joint Coordinating Committee gi President A6 Devanandana Haikre ngasi Manipur Press Club ta pangthokhiba pawinpham amada wafam asei phondokladuna Devanandana hai Hoji quarter sariba mafam asei malemgi ahakpa laifamlen gi mafam ama oibana mafam asibu koliba thonga lairembi imada ningthina thawni daba matungda quarter sangabagi thabak tawbiu laifam asei mapop kahan khiba na lamdam asei kangkhong sairakpani karigumba taibangna thoidaba tarbadi angau helkani phurup khudingmak Sainarakani yumlo naba lebak singnasu mateng miyeng changla loya khut thar loi haiba leite hainasu phongdoki Nam mawutsinna hanna lengaki sinjari ekhoigi karagumbana ekhoigi laibao asigi maramda ekhoigi hangninga tana janungba leragasu ekhoi contact number 87-99114 hariba akogi langon thongamba hariba mioi asida akupawang khudima hangiba yagani haiduna join kano kon Yengnabadagi ngaktolaga Sebelon Sakhut Handuna Maitai Kunai Kalasi haiba pandamda Village Volunteer Force VVF Manipur sangsilakkiba khongthang asigi saruk amoina VVF na sinduna Ngwerang da pangthokhiba mifam amada sotraba kunai asigi Sebelon phagat hangani haina pangthokhiba wafam adu ngasidi thabak taw thokpa ngamle haina VVF Manipur gi spokesperson Jiban Yumlam na ngasi pawmising na phongdokhre ngasi VVF na sinduna Bisnupur district ki irengbamda pangthokhiba pawifam amada Jiban na makha tana phongdokhibada Manipur da lariba Tampaki district sing Impal West Impal East Kaksing Thawalamadi Bisnupur district hairiba mafam sing asida low pari kun manga dagi tadna thabakta onthok saba hore mafam sing asida alu hawai rasma amadi musori singba polam kya thaduna Sebelon phagatnaba khongthang paikhat chare me ahum dagi horukliba irang asida VVF na achoba daita kya su lawduna lakle lana se loibi mami udabana VVF na volunteer singbu masam mau fana thamnaba amadi Manipuru masetana thugaina ba honariba kuki singi Kuki singa mayok yaba ngamnaba pandamda numit nifuni gi oiba ahanba phase gi volunteer sam yankhaina saruk yaduna January gi tang 10 dagi training haujaragani training asi tawba matamda BBF ki award pagi award pangaktani manamaduna BBF na miyam dagi mateng nijari Manipur bu kanba pamba miyam na angamba seli mateng pangbiu mateng adu harawna lawjarba galoinana imaleba kannaba thabakta wathoksage haike Saliba Sahigi Tang Amada State Asida Yamna Toning the Toto Ama Tokibado, Maite Pangalgi Silina Sina, Kamunelio, Isu Amata, Ton Bidana, Aikoi Amatani Haiba Wakalonda, Irang Amata, Ton Bikitaba Asiginama, Manipur Lariba, Maite Pangal Silina Amade, Manipur government would target pa Ponoxari Haiki. BBF General Secretary Atopam Single Banasu, Hokiba, May Ohumdagi, Sinkuki, Narco Terrorist Singna, Landrak Bodagi. Laibak Asibu Kanaba BPM na same kibani Indian Constitution na piriba fundamental duties singi manung sana citizen ama oina laibak kandaba thodang lawbani haina su phongdoki paw informant da BPM ki president Takhelambam Ramananda amadi atai thomai kya su saruk yake pukan bapamba maitai furu pukan bapamba Manipur bu maceta na kahenda bapamba praja khudimana magi thamoi de cheliba Tamoy the lady ba, Margi Tamoy the Paul Hulugalina board, Pibagalina, Makoina Namjabakara, I call the PB Bado, Mado Tamoy Shin and Logjabagalina, Tabak Dai Otoko Namnabakwanabada, a chobu died to Oiro, Hidana PB, Hidana, Praza Kudimak Apil Togzari. Kanagumna Koida Hake to Keto Agadi. Adudo Aquina self defense over Sanga Tuksabaja, we get right never. Aduna Aquina
ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯐꯣꯔꯁꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯟ ꯄꯦꯅꯥꯜ ꯀꯣꯗꯅ ꯄꯤꯔꯤꯕ ꯑꯃꯗꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ ꯔꯥꯏꯠ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯕ ꯁꯤꯖꯤꯟꯅꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤ ꯑꯥꯏꯟꯒꯤ ꯃꯈꯥꯗ ꯆꯠꯆꯕꯅꯤ ꯍꯧꯖꯤꯛ ꯃꯣꯔꯦꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯥꯟ ꯊꯦꯡꯅꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯅ ꯂꯥꯟꯗ ꯃꯥꯏ ꯄꯥꯛꯅꯕ ꯑꯃꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯃꯩꯇꯩ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯐ ꯇꯦꯔꯥ ꯈꯣꯡꯁꯥꯡꯕꯤ ꯇꯣꯡꯂꯥꯎꯕꯤ ꯈꯨꯇꯦꯛꯄꯤ ꯐꯥꯎꯒꯛꯆꯥꯎ ꯏꯈꯥꯏ ꯑꯃꯗꯤ ꯇꯣꯔꯕꯨꯡ ꯄꯪꯂꯥꯅ ꯇꯣꯡꯂꯥꯎꯕꯤꯗꯒꯤ ꯐꯥꯎꯒꯛꯆꯥꯎ ꯏꯈꯥꯏ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯂꯩꯐꯝꯁꯤꯡꯗ ꯃꯩꯔꯥ ꯀꯠꯇꯨꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯧꯅꯤꯈ꯭ꯔꯦ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:30 ꯇꯥꯕ ꯃꯇꯝꯗ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯊꯧꯃꯤꯁꯤꯡꯅ ꯃꯥꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯂꯩꯐꯝꯁꯤꯡ ꯑꯃꯗꯤ ꯊꯣꯡꯒꯥꯜꯁꯤꯡꯗ ꯃꯩꯔꯥ ꯀꯠꯇꯨꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯊꯧꯅꯤꯈꯤ Ngarang numidang pung mapalom tarak pada Impal East ki manung sanna leiba New Second leiba New Lambulenda mapam khangdana haurakhiba mai amana yum ahum tumna mai sakre thodok ase ki paw hek phangbaga Manipur Fair Service ki team sing laktuna mai adu muthatna ba honaki hairi mapam ase mi sangba yadaba security na section na ngaktu thamba mapam amani mai ase matokramna salakpano haiba khangba ngamdri hairi Maira Paibi Singna Sipai Lebe Yaro Hairbugi, Maira Paibi Singi Matakta FIR Palakpabu, Poire Lemeron, Maira Paibi Apunba, Manipur Amadi, All Manipur Women Voluntary Association Amowa, Na Yaning de FIR do Kakadamani, Maira Paibi Singbu, Paba Punba Yaro Haina, All Manipur Women Voluntary Association, the President, Y Kunjarana Fondokre. Ngasi kwagaitel leiba amukogi office ta poire leimrol mera paibi apunba Manipur amadi All Manipur Women Voluntary Association anina sinduna pangthokpa pawinpham amada mahangna hai karigidamakta Manipur gi miyamna Assam Rifles amadi Sipai sing Manipur dagi satkhro leiba yaroi hairibano haibisi Assam Rifles amadi Sipai sing loinana lengakna mamutana Kambi Gadavani, Hokiba Megi Tang, Ahum, Lissingani, Suna Kulum Doida, Manipur, Togliba, Toning the Batodo, Asina Lantam Masigi Miam with Tango Leta Handri, Toliba Yang Asibu, Control Tonam, Assam Rifle Samadi, Masing Yamlava, Sipai Sing, Tazilakuna Tamliba, Assam Rifles Amadi, Sipai Sing Asina, Irang Sibu, Ton Danaba, Honabagi Mahut. Kahenba Toro Tong Kaya left the Sathak Pana Urakpadagi, Manipur Miangi, Tamoida, sounding the pen the Bakaya, directly Amadi, Tong Sing Asi, left the Sathak Pana, Manipur Miam, Morwena, Maria Paibi Imasing, Manipur Assam Rifles Amadi, Sipai Sing Satpikro, Hyper Kolokaya, Nasi Power left and Lauro Lakli, Amadi, Lauri, Toli Batogo say, Naktok Nova, Irang. Tokliba Mapam Singda, Assam Rifle Samadi, Sipai Sing Tamduna, Irang, Tok Tanaba, Honabagi Mahut, Noway Kapnaba, Yangu Labor Amadi, Zo, Kuki, Kulai Pavas Singi, Misang Sango Lady, Misang Mikai, Naidra Tabak, Pakat Pagi Mahuta, Irang Sulaitaba Mapam Singda, Sipai Sing Tamjindura, Maira Paibi Imasing Amadi, Manipur Miambu. Asawa, Pohali, Tawangasi, Poire Lemerol, Mera Paibi, Apunba, Manipur Amadi, All Manipur Women Voluntary Association, the Yaning Day. As you got Tawangasi, Sipai Singi Kahenba, Tawangi, Highness Low Masing, Sipai Sing Satcro Haiva, Kolau Loinana, Manipur Dagi, Sipai Sing Satcro Haiva, Kolau Lauribani, Mr. Purdisiki, Sagang the Laiba, Sipai Sing. Laitana Haidubada, Mera Paibi Singi Marakta, Imatrai Twigi, Matakta, FIR Palak Bahibasi, Yamna, Sumdaba, Tongi, Masi, Manipura Leva, Mera Paibi Punamaki, Matakta, FIR Palak Pani, Haida Lowy, Tawangasi, Puri Lemron, Mera Paibi, Apunba, Manipur, All Manipur Women Voluntary Association, Yabang Loy, Maramaduna, Mera Paibi, Imasingi, Matakta Paliba, FIRC, Kudakta, Kakadamani, Mera Paibi. Father Yaroi, Hairagana, Manipur Ladyba, Mera Paibi, Aikoi Mayam, Loinamak Pabiro, Hojik Lengagna, Mera Paibi Singu, Masinda, Pibun Nam
namnaba mera paibi singbu namthanaba lokholakliba thorang asi matam chana thengna haudrabadi Manipur miyam ngakbagi senbinaba kanbinaba leitraba khunai ama hinghoragani maram asina Manipur miyam maru oina mera paibi ima ibil sing asetpa phirep amaga loinana asigumba lengaki miyam namthanaba lokholakliba thorang asi mayokta puna thengnamrisi hainasu phongdokhi senbini ngai dei traba adu tunglam chatta kani warakadage haiba khangbangam da batang amaka lakani aduna aikoi Manipur da leiriba akoi mera paibi nipi khunaina akoi wakhalot chakmanana phupam chena lebina raganda handaki tholiba mera paibi singi matakta tharakiba affair se kapri bhaba akoi punna amado oina thengnamina dana iram dasi kannana wa panamina se haiba wakhandi kena thinjani Cookie terrorist singna senjam sirang da leiba yen gi farm mai thab da central force singna yeng dur leiba bu yaring da phonglak luduna mafam adu leiriba CRPF asigi mahota state force na thambiro haina wakan mifam chatakre ngasi senjam sirang community hall da satakhiba wakan mifam aduda saruk yaribi senjam sirang kunou kauno leima sura marup sanura marup ki secretary ais aram Ambrabatina hai haukiba me ahumdagi haurakiba irang na maram oiraga khullasigi maningda lariba cookie singna me tareta yen gi farm ama mai thadokhi loinana ngasi su leptana aseng batanja da nongmai kapsilak pa leptri serak asida ngasi nongramdai pung amarom tarpada lemhoba yen gi farm ama haiba khul senjam sirang asigi maning singthak to leiba cookie terrorist singna kumtharak tuna mai thabada mafam aduda lariba kungani thoi suwa AR amade CRPF na karisuta tawdana yengduna leibasi yamna pende mai tharam laba matung kuni thoi suwa AR na kumtharak laga makhoi khanghote uhode haina phongdrok pasina makhoi ase cookie terrorist singi misang sangle haibagi mayek senglaba khudam oiri loinana hairiba mafam masida lariba praja sing nakbigani haina tharak iba CRPF sing asisu karisu kanaba leitre khulgi laisangda makhoi adumak lengdra lay cookie terrorist singna noi kawlakpada karisu tawduna lay khulgi miyamna makhoi makthau tawdre haiduna bunker sembiduna thamlabasu cookie terrorist singna noi kawlakpada sele manamasina layba praja miyamgi mateng pangdraba CRPF sing asi lothok pikro makhoi mahota state force sing waina matiksana thambiduna praja sing ngak senbiu karigba central force sing thamdaba yade hairaga makhoi asi thanipan lerek labdina AR amadi cookie singa pau phaunare maramasina makhoi sing asi sindokpiu loinana hairi mafam asida sengwai PS ki makhada outpost amasu hangbiu haina semester gi puning singsilakle yeng changbirakuna sigi matik chaba security force thambiraga ngakpa selhandiu haibasi machu thamjari aduga loinana akoi volunteer sing asisu laila suja hijade lairaba khulai su matik chana amata leke akoi di license ga jo amu pai hoge aduna hujik loge habisu phangde paisa su leke aduna honorable sem akoi gi matri na yeng changbiduna praja sing asu nuksibiduna amukta state force marang kaina thajibiduna akoi bunga chediu haiba se akoi chenjang tirage bihu chinjaraga ai mera pai bisai ko phongdok cheki Manipur State Equestrian Championship lagiba January tang kunipan dagi February ani phawba lamphet parter leiba Manipur pony breeding farm complex ta pangthok lagani championship asida show jumping tent pegging lines and short amasung arambai target hit singba tongan ba masana singda athoi hen tanagani haiba championship asiga mari leinana technical committee gi members sing amasung officials singi oiba special clinic ama lagliba thasigi taret nungaijing numita Manipur pony breeding farm asimaktada ayuki pung mapanda pangthokani haina Manipur Equestrian Association gi organizing secretary gi Cyril Amana phongdrokle Somalia gi coast manakta cargo ship Mai Lila Norfolk hijack tawkhre Indian Navy na mafam aduda warship amat hojinduna section na yangseli haina military officials singna phongdokhi hijack tawkhra ship aduda India macha trama tongki crew ga contact tawduna e pau faunare hairi Somalia gi coast manakta cargo ship ama hijack tawkhre haibagi pau ase ngarang numidangda phangkibani Indian Navy aircraft na ship adubu kupna yangseli masigi mathakta Indian Navy warship INS Chennai thawdok thofam da thousand khre hairi akupa marol gi damak ngainari hairi
यूनाइटेड स्टेट्स की स्टेट आयोवादा लेबा हाई स्कूल अमदा नहा अमना हैंडगन अमना ममानबा अम कापतन हाटख्रे अतोप मियोय मंगाबुसु सोनख्रे हाइना ऑथोरिटी ना फोंदोख्रे थौदो अदो पेरी हाई स्कूल दा थोखिबने क्लास होद्रिङै अयुकी पुंग 3 मखाइरोम ताबदा थोखिबने हाइरि क्रिमिनल इन्वेस्टिगेशन की आयोवा डिवीजन की डायरेक्टर मिट्स मोर्टभेट ना हाइकिबदा लेखिद्रबा महिरोय अदु सही 38 रोम सुरबा क्लास 6 तमलिबनी नोंगै कापखिबा महिरोय अदुना सही 38 रोम सुरे हाइकी पोखाइबा याबा पोलम अमसु स्कूल दगी फंकी मदुदी पोखाइ हनखिद्रे हाइना ऑथोरिटी ना फोंदोके हाई स्कूल अदुगी नुपी मसा महिरोय अभा ऑगस्टस ना हाइकिबदा नोंगै कापलिङै मतमदुरा महा क्लासरूम अमदा लोत्रो लेखि लेमाइदा ई साइ साइदु तादुर लेखि मिक्सेल मचेसु इसाइ साइदु तादुर लै हाइना मांगना ऑथोरिटी सिंगदा तमखि नोंगै कापा मियोय अदु सेरे हाइना कन्फर्म ओइद्रिबा पाउ मीडिया ना रिपोर्ट तरखरे हाइरि हौजिक अरोइबदा मरोय पाउ अमु पिजरी नेशनल एजुकेशन पॉलिसी 2020 ना मरम ओइरगा मणिपुर यूनिवर्सिटी की हाना लेरंबा एजुकेशन की इकोसिस्टम असी अफबा अचौबा मायोल अमदा पुरप ngамलगनी हाइना मणिपुर यूनिवर्सिटी की वाइस चांसलर प्रोफेसर एन लोकेंद्रो ना फोंदोक्रे कुकी मिलिटेंट्स सिंग नोंगैना पानबदगी लेखिद्रबा जेम्स लोन की अरोबे मथौ मंगम पांगथोक्रे 5 days cultural holiday peace camp ngasidagi itham moirang purelda haudokre loinana Somalia की कोस्ट मनाक्ता कार्गो शिप माई लीला नॉर्फॉक हाईजेक तौक्रे मेस पाउडम सलुक सब मतांग से लोइजरे म्यामबु कन खुरुमजरी